leprosy ni singnaba singdo aikoina test toga nanna khangdoga magi treatment se pitoga sandok gi sang se koina thuna handa halaga haibdi last da bi eradicate tawba na amta leitre haibodo January 13 dagi February 19 Faoba Leibak Sinba Thungna Chathagadaba Sparsh Leprosy Awareness kam Anti Leprosy Fortnight ki saruk ama oina ngasi Thawal district ki Sangayumpham Primary Health Center dasu Anti Leprosy Day gi palan thoram pangthokpaga loinana leina asi maru phangna muthatpagi matangda Khanna neinakhre District Health Society Thawal amasung National Leprosy Education Program Thawal ani na punna sinduna pangthokiba thoram aduda CMO Thawal Dr. Y Nokulna athoiba mitung Sangayumpham Part 1 JPG Pradhan MD Jakirna thoram mapu aduga Sangayumpham PIC Senior Medical Officer Dr. CS Chandramani amasung DLO Thawal Dr. M Nomita Devina akhanaba mitung sing oina saruk yaki thorumgi saruk ama oina Laikidraba Father of Nation Mahatma Gandhi ki photo da athoiba mitung len singna lusingduna laikatuna ikai khumna botki loidana leprosy na naraba mioi singdasu asamba khudol sing piduna pokning thawatki hen aware oina bai koina mafam bafam da chatlaga maroina patient leiba jaga sida koina hen awareness piraga sa tisni thula public sida athubada moina health department gi leijeba units hen mateng panaga leprosy ni singnaba singdo aikoina test toga nanna khangdoga magi treatment se pitoga sandok gi sang se koina thuna handa halaga haibdi last da bi eradicate tawba na amta leitre haibodo gi am percentage am niem bada ari amu khanna leina si kogi thobal sida amu laktabo oina bi film da koirakna bagi koina hari program se sinse bani